Jiribam thokliba irang asina maram oiraga relief camp singda changjapham louduna Leiriba singda mateng pangba Amasung makhoigi Phivam Yengshinnaba Imphal dagi chatkhiba Federation of Civil Society Focs Amasung Manipur Womens Federation MWF team na organization ani asiga chatminnariba loop singa loinana Jiribam District manung channa leiba Borobekra Police Station da changjapham louduna Leiriba singe Phivam Yengsinkhre khongchat aduda JDO Imphal United Jiri Youth League Jekal Jiri Kada amade Pari Puri Look ke mihut singju saruk yakhe khongchat adugi saruk ama oina Jiribam da leiba kuntraga mapan suba Assam Rifles amasung Borobekra Police Station ki personnel singi matenga loidana kuki khulai paiba singna maina tumna thadokhraba maite gi yum kai sing yengshinkhe khongchat loi sing aduna Borobekra Police Station ge Jakurado Relief Camp Leiriba inmates singda chana thaknaba polam kaya yauna firol kaya su mateng pangnamkhe khongchat adugi matangda Focs ki president Ches Maniharna hai Jiribam Leiriba Civil Society Organization Singi Matenga Loinana, Focs na Sinduna Awaba Taraba Singda Mateng Pangba Lakpani, Kuki Kulai Paiba Singna Chatharakliba Lalong Ase, Maite Kaktagi Matak Chatharapa Lalong ni Haina Note, Masidi excellent aggression and Lamdam Asigi Yellow Furup Singi Matak Chatharapa Lalong ni. Irang Asi Center Amasung Street Lengang Matam Chana Ting Hobagi, Tangai Fadaba Lay Hainaso, Mahana Makatake. Nakal amarom that relief camp da changjapham louduna Leiriba singnaso makhoina thengnariba khudong chadaba amadi awaba kayagi matangda ningamdam wafam kaya thanglakle Leiriba Phivam asidi yengpu kanano khwaidagi hana Jiribam dagi kilometer 30 ni sidal changa iba se adugi jumakta lambi juju inconvenience oiba nong tarakan da sarpata gari me puthar da changa iba adugumba seisida kana mayamna yengshin bidaba taragadi khoi kyamu ana waram gadagi haibado laiba miyamna khanbiyoba adubo ngasi laibak phabadagi khoi mafam asida isorna chambibadagi changa aduna mafam si laibiriba lamtai khunauda laibiriba Borobekra subdivision ki aduga sigi akoi ki lokoi pong laibiriba isilina ima ben khudamba puning handabigano Manipur ki prajana na khoi ki damakta lepi adukta jiri ki prajana naknaba noi ki leiminariba jiri ki prajana noi ki damakta lepi haibase masi kaubigano haiba pham doma thamjage nonga lamni ko pung mari minit ra da dikini ekdam mai gi ahum mari jigi yomsal lakone ba sona kan yomsal ya som mudu pum yomsal adiki sigi jiri ga akoi gi ghat amale toren jigi asigi da launch thora ga mo e ka khala ga sonda gi sumai yomsal lakone ba poche mai gi mari dagi akoi chemphang phang de ba ado phangnar de akoi yom chini adu akoi loknung om de changa ga tumin akoi manga ji lei ne ba asa akoi ju khanghau de nonga lamdai pung mari ge dai da akoi ju duty de ko chum ngak sen ba tawe ba ade hanjela ngak tang potha se na tawraga tumthaba da ngai re ba dei ju nongoi me am kapsilak ba yum ji da ade de akoi maning lom da phawdo chen mane ba ade khanghau de na stage da mai tharam is tang nipan gi ayuk khai tare mal chang sidi ai gi yum ji saba khop punamang na tawdal tara de hen gani nai khalle